Kultu village ta ngasi ayuk chatharakiba attack adu akan mongda condemn tawi haina Eastern Kuki Chef Association ekana thadorokpa charol amana phongdurakle charol asina hai attack aduda minungsi leitana khulgi church yauna yum taret mai thadoklamke pangdabagi thawong asida micham miyamda chauna awaba nanghalle masi khaktasu natana maral lejadaba micham ani tamthina hatokliba asiso akan mongda condemn tawi laikhidraba miyoi animak community leader ne Makoi ani mak church ki amade khunai asigi thabak toramba miyoi ngaktane laibak thiba thodok aduda atop miyoi ani amagasu asok apan nangduna hojik laikanare thawong asi miyoi bagi hak matpane amade maralejadaba khunja singe tangdu laitab amade ikai khumnaba manghanaba hondarakpane laikhidraba singe imung manungna thengna horiba awapada sarukyari amade asokpa singsu athubada fagalaktuna mausagi punsida hanjilakpa oilasano ka henba thawong asigi matangda mari lainaba singna athubada thijinduna achumba wild fanghan biyu loinana maralejadaba khunja sing ase asoi angam yaudana bangak sin biyu haina charol asina makha tana phongdorakle